Manipur Top Channel digi video amta update tawjage ngasi phongwase phongda Narengmam Samarjina miyam da pirakpa pawjaldi Manipur da inner line permit system lairamde Narengmam Samarjit British na India Empire of India amadi Manipur gi political arrangement tawrambada India asi ani shuri madudi India Empire of India the Government of India Act 1935 na track tawbana haibadi British na semba India ni India Empire of India asidi independent sovereign state amani haina Manipur State Council gi wangangloisi oiriba Minister of Foreign Affairs and Defense Minister Narengmam Samarjina thadorok serol amana hairi Government and Exani haina laukhraba council asigi serol asina hai atopa India amadi British ki colony haibadi British India oina thamkhre India gi provinces sing asi British na conquer tawraba matungda British government na British ta annex tawre maram asina British India asi British Empire gi an integral part oire aduga British colony oirabanina British India haire aduga loinana British ki overseas territory amasu oire aduga British India da laiba miyam His Majesty da allegation oire British colony oiriba British India gi territory di 11 governor provinces amasum 6 chief commissioner provinces ne British colony oiriba British asi India Empire of India gi part ama oina su thamle India Empire of India gi territory asi British India gi territory oina oire British India di state amana te colony amani colony da state haibasu yade haina su palle British India gi territories asi ani thokna khaidoklaba independence dominions ani semle haiba India Dominion of India and Pakistan Dominion of Pakistan asini Dominion of India asi kumza inglising mo samapan yangkai gi January 13 sovereign state of India ama oibaga loinana Union of India oire haina su serol asina makhatari Narengmam Samarji ki serol asina makhatana hai Manipuri British ki colony ama natte maram asina Manipur state or state of Manipur haina Government of India Act 1935 ta mayek sengna hairiba asini colony da state haiba yade Manipur da India Empire of India dagi executed tawdringai da India Empire of India gi part ama oina lairingai da India state hairami aduga Manipur state na India Empire of India gi executed tawraba matungda di Indian state oidare haibadi executed area or state oina laire Manipur na India Empire of India gi part ama oina Indian state oiringai dadi Manipur state ki external sovereignty haibadi suzerainty asi India Empire of India na exercise tawi aduga internal sovereignty di Manipur state ne exercise tawi internal sovereignty mangdabani na state haibadi Manipur state hairibani hainasu mahak makhatarakli Manipur asi British na Anglo-Manipur War 1891 da conquer toraba matungda British ta annex toramde maram asina British colony oikite colony ama state haiba yade maramdi state ama conquer toraga annex torabadi state disappear oire hairi serol asina hai Manipur state na India Empire of India dagi execute tawbni order asi His Majesty na Government of India Act 1935 ki section 91 2 gi makhada kumza English mga samapan ni Futaru ki December 13 ta tak tawkiba order asi His Majesty na order in council na section 3A India Consequential Provinces Act 1949 gi makhada revoke tawdana India da Manipur state amu hapsin bayade Manipur na executed area or state ama oiramanina Statutory Agreement Instrument or Accession aduga Manipur Major Agreement asidi Manipur State kamari amata lainabasu yade hairiba Statutory Agreement amadi Instrument or Accession asidi India State ama oina lairiba makhoigine Manipur State ti India Empire of India dagi excluded tawbani aduga Naga Hills Lusai Hills Sin Hills ti Assam province tagi excluded tawbani maram asina hairiba Naga Hills Lusai Hills tribal area asigi protection ama pinaba inner line permit system haiba ama British na thamlamme British India gi province oiraba Assam phawba Indian singna changlak laba matungda Naga Hills Lusai Hills ta sangge hairaba the inner line permit paida biyade Naga Hills Lusai Hills su India Empire of India gi part ama oina lai matang sida panjari ba mitop hairiba si Indian singbuni hairi aduga Manipur state ti separate independent sovereign country ama oina kumza English mga samapan ni Futeret ki August 15 da British ki makhutagi independent fangle loinana kumza English mga samapan ni Futeret ki August 15 da
parliamentary lapse oikibaga loinana sovereignty restore tawre maram asina India amana Manipur sange hairabadi permit system gi makhada sangba yai haibadi Nepal da Indian amana sangbada permit ama pairaga sangba asiga chap manai hairi aduga Indian natana atop national singa Manipur sange hairabadi passport pairaga sangadabane Manipur da inner line permit system lairamde Manipur State Nationalization Act 1947 su laire Manipur na India Empire of India dagi excluded tawraba matungda Indian masa amana Manipur da laithahoge hairabadi Manipur gi citizen ama oige hairabadi Manipur State Nationalization Act 1947 gi makhada nationalization certificate pairaga laigedabani haina su makha tarakli and thank you